Manipur da thokliba Irang Asi political issue Nataba Maramna Center amasung state government Amadi political party Khudingmakna Irang Asi Loisinba hotnaba tangai phade haina Manipur gi hannagi Governor Anusuiya Uikey na phongdorakli Hindustan Time gi Coffee on Sunday gi interview amada wafum mase phongdokladuna Anusuiya Uikey na hai mahakna Manipur gi Governor oiringai manungda Maitei amasung kuki gi marakta thorakiba Irang adu amukta thengnarakidre Irang haurakpagi matam adu akibagi masak oikhe adubu center na athubada security force ke personnel sing Manipur da tharaktuna Irang adu akan mamongda lakshinaba honakhe loinana kuki amasung maitei furuk ke miyam khudong thigadaba mafam sing dagi kanduna relief camp sing da changsafam pibada security force na achauba mateng pangkhe Manipur gi issue ase political issue Nataba Maramna Irang ase loishinnaba hotnabada political party Khudingmaksu center amasung state na paikhatliba khongthang asida yafum thoe masiga iroinana maitei amasung kuki furuk ke CSO sing miyam amadi atei luchingba singa loinana nakal ani gi marakta tangdu letaba puraknaba wari sanabagi chauna mathau tai loinana relief camp sing da changsafam loriba inmate sing masa masagi mayumda amuk hanna khunda leitanaba hotnaba chumgane Mahakna Manipur gi Governor oina thau puringai manungda Irang asigi chaitheng panglaba miyamba unaduna makogi awabada saruk yaminakhe Relief camp ta changsafam loriba inmate singi punsi mahing kharada oirabasu safanaba mahaki maikaidagi angamba thakta hotnaramkhe Irang asi loishinnaba center na athubada khongthang kharade lokhatlakani haibagi thazaba chauna lei Manipur thadoklaga lagba ase nungaitaba fawi maramde mahak amasung Manipur miyam anigi marakta tatna thanaba yaroidaba mari amaleide karigumba matam sanglabadi mahak Manipur da soidana chatkani hainasu Anusuiya Uikey na interview aduda makhatana phongdokhe जो भी परिस्थितियां थी शायद उन्होंने जो भी उनका अपना निर्णय होम मिनिस्टर प्राइम मिनिस्टर का रहा है मैं तो नहीं जानती हूँ लेकिन ये जरूर है कि कुछ सिचुएशन या जो भी कुछ उनका इंटरनल जो भी मामला होगा लेकिन इन सारी चीजों में जरूर था कि लोगों की एक उम्मीद और विश्वास था क्योंकि वहां के लोग प्राइम मिनिस्टर साहब को बहुत लाइक करते हैं क्योंकि वहां पर जो भी डेवलपमेंट और जो भी कुछ हो रहा था तो उस दृष्टि से और उनके प्रति बहुत बड़ा सम्मान वहां के लोगों को है और इस बात का भी थोड़ा सा उनको दुख भी था कि प्रधानमंत्री जी को आना चाहिए बोलना चाहिए तो जो वो सारी चीजें लेकिन मैं ये कहना चाहूंगी कि ये सारी बातें जो है हो सकता है उनके आने से कोई सिचुएशन कुछ और भी हो जाए अब वो इंटरनल मामला है इन सारी परिस्थिति में वही जाने इस संबंध में मैं कुछ नहीं कहना चाहूंगी।